Indian Security Force na thengkhang kyarak miot minei chathabaga loinana ceasefire ki kanglon sing thugaire haina Nscn Grpn na maral sibaga loinana Pendaba Phongdorakli Nscn GPRN ki Ministry of Information and Publicity na thadorakpa cherol amana hai TM Kasong Khul Makuilongdi amadi manak nakpa khulsingda authorized oidaba mawongda judicial warrant yaudana right chathakiba amadi mijamari fakiba ase laibak thibane thong ase human right phongna khonggoinaba oina thokle Indian Security Force na ceasefire ke ground rules sing thugairakliba ase kaidonungde yaba ngamloi haukiba matam khara asida Indian Security Force na naga taba mafam singda chatharakliba ka hinba thong sing asina miyamda aki tuzungba amadi pukning wakhal leitahandaba thokhale oirakliba fibam asida wari sanaduna tangdu leitaba purakpa pambra natraga force sizinadba pambra haibagi asengba firip ama government of India na khanghanbagi tangai fadaba adu lakle maramaduna ceasefire ki ground rules sing thugairakliba asigi matangda investigation chatahanbiyu amadi makha tarakpada ground rules sing asi ngakna security force sing na chathanbiyu haina so cherol asna makha tana phongdorakli